Kurumjari SKTV की Manipuri पाव मिटेंग ताबीरिबा पुमनमकपु खुंट्राकपम सनातोमिने तरामना ओक्चरी अहानबदा मरु ओइबा पाउसिंग फंगबीगनी No NRC No Census की matang da JFD na changsilibा khongjang gi saruk ama oina ngasidagi state amasung center lenga ki makha da leiba loisang sing solon bagi khongjang changsin ba hokre No NRC No Census haiduna mahairoi singna khongjang changsin kre handak fam gadoriba assembly gi mifam da NRC gi matang da khanaragani haina chief minister na phongdokre State asida NRC pangthokna bagi matangda center gi luchingba singda taksil lunanaba 14 CSO kanglaipa ki miyoi tara na saba mihut kangbu amang ngasi Delhi gi damak Imphal thadokre amasong Manipuri law na India gi Nipan suba schedule da chankiba gi chahi kuntraga manga mapung fa bagi thoram amang ngasi mafam kayada paksana pangthokna kre Haujik pau sandok na pijari No NRC No Census ki matang da JFD na changsiliba khongjang gi saruk ama oina ngasidagi state amasung center lainga ki makha da leiba loisang sing solon bagi khongjang changsin ba hokre JFD amadi lamdam asigi miyam na talaga lakpa state asida NRC update tawdriba fawba census tawba yaroi haiba demand asi ngasi fawba lenga ki maikeidigi masak thokpa paukum ama miyamda piraktabana maram oiraga makhal makha kayagi khongjang changsilaga lakli madugi saruk ama oina census ka mari leinana pangthokpa training program sing thugaiba yaungna pung nifuni pan ki total shutdown pangthokpa su leikre madu fawbada leingakna masak thokpa khongthang amata laukalaktabana maram oiraga Manipur da leiriba state amasung center lenga ki loisang pumnamak boycott tawragani haina JFD na ngarang lauthoki masigi matung ina ngasi lamdam asigi tongan tongan mamafam da leiba loisang kaya solonsen bagi khongjang changsin ba hoki adum oinama khongjang asida education water supply health amadi electricity department di consinde Campaign for Just and Fair Delimitation na Center amasung state lenga ki officing boycott tauna na ba laukthok ki bagi matung inangasi Thaubal da leiba lenga ki officing so lonsen ba hauki ba kaloina na DC office ta thomjin kre JFD na ngarang laukthok ki ba khongjang adubu saugat aduna ngasi Thaubal district ki tongan ba mafam dagi lakpa maira paibi kaya na Thaubal gi akoi ba da leiba lenga ki officing so lonsen ki Miyam aduna Thaubal DC complex ta leiba office singshu so lonsin na ba DC office ki get ta thomjilaki adubu security force na miyam adu aching ba pibadagi tungda miyoi khara khangatlaga DC ga unaduna warisana ki Thaubal district ki DC ga warisana raba matung irom subasini kaubi maira paibi amana phongdok rakpada lenga ki office singda leiramba staff singa wakhal taminaraba matung so lonsin bagi khongjang asi changsin bani Adubu DC office tamna lakpada wakhal tanadabadagi muknaba thoki haujik miyamna taliba demand asigi matangda lengaktagi chapchawa paukum ama phangdriba fawba lenga ki employees singna thabak lepiyo haina mahakna appeal tawki adumana thambire ya fazana cooperation pibire mayamna mera bujo koina hanna thagatsari aduga matung samaina numinini humni sidi asmaina leinarse koi yari makai irang thokna ba haina maina wa aduma sensitive hobagi wafam de thamdra sensitive hobagi adudi yetho khare adudi wari sanadre aduna mungara wari sanaba matam tadi adudi koi matam lete sensitive ba thibagi matam lete Manipur da NRC tawdrigai mamang da census tawkiba haibasi lamdam asigi yellow missing muthat paga chap manai haina konthok jom AC dagi
MDPF की मिरेप ओइना मिखल थेंगनगदौरिबा ओइनाम ओपेनजित ना फोंदरकली हिरमसिगी मतंगदा ओपेनजित ना हाई मणिपुर की मियाम सेंसस की मायुक्त लेबनते सुपनतगी कुमजा लिसिंग अमगा चमापन यांखैगा माथोइदे युमफम ओइरगा NRC अपडेट तौबियु अमदी लमदम असिदगी मितोप सिंह खंदोकपियु हाइबनी मसिदा पालिबा लेंगाक असिना ngami matagum census tausinkiba tarabadi lamdam asigi gelhomina chief minister oirakpagi wafam lapna leikragani maramaduna hojik JFD na changsilakpa khongjang asida aikoina punna saugatminasi haina mahakna fongdokhi तौगनु हाइजबन सदी सेंसस तौद्रिङैदा NRC हाना तौरकान्दा अखोगी चंगसलरिबा पितोम यानचासिंग असि 1951 दा बेस यार ओरकान्दा NRC तहौबा अदुगा सेंसस सि कोना तौबिबा मसिनतना अतोपा अखोगी ओबा लंबी लेते करिगुम्बा सरकार सिना ngami matagum अखोगी सेंसस असे तौसनगिबा तारगदी हौजी हौजी पालिबा चीफ मिनिस्टर सिना येलोमी की ओइबा अरोइबा चीफ मिनिस्टर ओइगनी हासि अखोगी माइकैदगी थमजगे येलोमी अखोइसे पूरा मुतलगनी अदुना अखोइ अमुक्तंगदी येलोमी मयाम से कलहोनबगिदमक्ता चोक्थबा नायदना अगी पाइपल प्रजा पाइपल पुनमक मणिपुर दा लेरिबा येलोमी खुदिमक ना होगलकांदा अखोइ अमुक्तंगदी पुना थिंगनमिनबदा चोक्थबा नायदना अखोइ सीबा चंगब खंगदना होनमिनसी हाइबसे अखोइगी अपीलनी अदुगा मयामना सौगलकपा मयामना होनरकपा JFDना होनरकपा थबक थोरम खुदिमक्ता अखोइ पुन्ना सरुक याजगनी अखोइ थवाइना पोंथा पीरबसु अखोइ चिंगनब लैरोइसी हाइबा वाहि असि प्रजा मयाम पुनमक्ता अखोइ खुदलोनदुना हाइ NRC update तौदुना मणिपुर की मितोप खंदोकदबनी अमदी NRC update तौद्रिबा फाउबा census पांगथोकपा यारोय हाइबा पाउचेल पुरदुना ngarang नुमिदांग कुंबी AC की मनुंग चनबा चाइरेल मांगजिल दल मियामना मैरा खोंगचत चटक्रे चाइरेल मांगजिल खोजुमान ताबी लेंगांग ताबी थौबाल ताबी अमदी चाइरेन अहन लुफ की मसिंग यामलबा मैरा पाइबी इमा इबल कयाना सरुक यारगा चटकिबा मैरा खोंगचत अदुदा No NRC, no census, Manipurda NRC तौद्रिबा फाउबा मिकोक थिबा यारोय हाइबना चिंगबा खोलाव कया सुलावकी मैरा खोंगचत अदुदा सरुक याखिबी एल इंदुबला कौबी मैरा पाइबी अमना फोंगदोकरकपदा थोकलिबा लान असिगी चैथेंग खम थेंगना फंगलबा माइके असोमदा लेरिबा मियामगी अपाम्बदी मणिपुरदगी illegal immigrants sing NRC तौदुना मसा मसागी मरमदमदा हलनबनी लोइनना लमदम असिदा मैहौरोलदगी खुंदा लेतादुना लेमिनरकलबा फुरुप सिंह खक्तगी युमकोक अमदी मिकोक थीबगी थबक असि चथगदबनी मदु नत्रबदी सेंसस की थबक थौरम सिंह याबंगम लोय हाइना महकना फोंगदोकी Manipur NRC Manipur सरकार मुदी इंडिया सरकार तो तरुबा लालो हंदक पांगथोकदौरिबा मणिपुर लेजिस्लेटिव असेंबली की सेशन दा मणिपुरदा NRC implement तौननबगी वाफम खननबा लेंगाकना पुथोकलगनी हाइना चीफ मिनिस्टर युमनाम खेमचाना फोंदोक्रे ngasi tongan tongan ba school amasung college की महिरोइ सिंगना लमदम असिदा NRC तौद्रिबा मकै सेंसस पांगथोक पिगनु हाइबगी मतंग द चीफ मिनिस्टर की सेक्रेटरीता वरी सानबदा वाफम असि महाकना महिरोइ सिंगदा थाजब पिखिबनी हिरमसिगी मतंग द चीफ मिनिस्टर की सेक्रेटरीता की थादोरक पचिरवल अमन हाई चीफ मिनिस्टर गा उनबा अदुदा महिरोइ तराना साबा मिहुट कांगबु अदुना मणिपुर द सेंसस तौद्रिंगे ममांगदा NRC हाना अपडेट तौननबा सेंटर द अकनबा प्रेशर पीननबा चीफ मिनिस्टर द तक्सिन की लोइना NRC पांगथोकतुना लमदम असिदगी इलीगल इमिग्रेंट सिंग मपुंग फाना खंदोकलबा मतुंग सेंसस तौननबगी वाफमसु चीफ मिनिस्टर की मफमदा पुखतखिबगा लोइना महिलोइसंग सिंग अथुबदा हांगदोकनबसु तक्सिन की अमरोमदा हंदक पांगथोकदौरिबा मणिपुर लेजिस्लेटिव असेंबली सेशन दा हौजिक ओइरिबा इशू असिगी मतंगदा खननबा महिरोइसिंगी मिहुट कांगबु अदुना चीफ मिनिस्टर की पुकनिंग चिंगसिन की वाफम सिंग अदु तारबा मतुंग चीफ मिनिस्टर युमनाम केमचाना फोंगदोकिबदा मथंग था सेप्टेम्बर तांग अनिदगी फंबा हौगदोरिबा असेंबली सेशन असिदा मणिपुरदा NRC पांगथोकपगी मतंगदा खननबा लेंगाकना पुथोकलगनी पालिबा लेंगाक असिनसु मणिपुरदा NRC पांगथोकपगी अपाम्बा लई अदुबु NRC पांगथोकपा अमसुंग असोय अंगाम अमत यावदना NRC पांगथोकपा हाइबसी इशू अनि असि निंगथिना
खन्नबा मथौ ताई हाइना मांगना फोंदोकी अमरोमदा ngasi no NRC no census haibasida tongan tongan ba college amasung school gi mahiroi kayana thangmiban thau ground manakta pullaba matung khongchat ama laki placard sing paiduna amadi kolau kaya lauduna lakiba mahiroi singi khongchat adu security force na khuyathong mapada thatlaga thamki mafam adudagi mahiroi tarana saba mute kangbu ama khallaba matung chief minister ga unaduna wari sanakibani State asida NRC pangthoknanabagi matangda center gi luchingba singda taksil lunanaba tongan ba furup ki luchingba sing yawba 14 CSO kangleipak ki mioi tarana saba miut kangbu amangasi Delhi gi damak Imphal thadokri Delhi gi damak Imphal thadokraba miut kangbu aduda amakok ki president SM Jalal NTL gi vice president Gaikiam Thamai Kom Union Manipur gi president Sarto Hau Kom Kabui Union के President Dr. K. Hira Kabui amadi Foreign CSO Kangleipak की Convener Santa Nahakpam su yauri Mute Kangbu asina Delhi the Center gi Luchingba Singa unaduna state asida census tawdringai mamangda NRC hana pangthokna ba taksin gadauri Panbaya abadi ngarang 14 CSO Kangleipak na silaga pangthokpa pawgi mifam amada Santa Nahakpam na Manipur dagi mitop khandokna na ba NRC natraga masiga manaba Kanglon ama pangthokna na ba center da taksin gani haiba wafam fongdoki Lamdam asidagi mitop sing khandok laba matung census amasung delimitation pangthokna na bagi matangda center gi luchingba singda taksin gani haina mahakna fongdokpa laikrabani अखोइना दिल्लीदा लैंगैगी मनुंगदा अखोइगी इंडियागी होम मिनिस्टर अखोइ उननबा होनागनी अदुगा लोइनना अखोइगी तोंगान तोंगान बा ते ते खरा मरु ओइबा की पर्सनालिटीज खरा अखोइ उननबा अखोइ टारगेट तौगी अदुगा लोइनना अखोइगी मणिपुरी मियामगी ओइबा अदुंबा इहुल मणिपुरी मियामगी ओइबा असुंबा डिमांड से मसी अखोइ सेंटर लेरिबा पॉलिटिकल लीडरशिप सिना याम सीरियस होइना लौबिननबा अमसुंग चपचाबा अदुंबा डिसीजन नमा पिबिननबगिदमता अखोइ पिबा याबा प्रेशर अखोइ तौननबा अदुनि वाखलोंदा अखोइ ससबनी अदुगा लोइनना नुमित निनि हुमनि सिगे मनुंगदा चपचाबा करिगुंबा रिजल्ट अमा अखोइ सेंटर लेरिबा पॉलिटिकल लीडरशिप सिगे अखोइना फंगबा नमदा तारगदि अखोइ मणिपुर अमु हलाबा मतुंगदा अखोइ मियामगा लोइनना अखोइ डेमोक्रेटिक होइबा तौबा याबा तोंगान तोंगान बा मखल मथेल की होइबा अदुंबा मूवमेंट सिंग अखोइ तौननबा अदुगी वाखलसु अखोइ मखा ताना थमजरी सेंसस सिगी सिदा अखोइ कितंग ओरसु अखोइ मणिपुर हजि पब्लिक मयाम सिदा संगांग लानिबा सि मयाम से कितंग ओरसु सपोर्ट नत्रा हेबा रिजल्ट से रिसोर्स होदना फंगनी हेबा अजे थजरा सि थर्सडे नोमिट अगस्त की थर्सडे नोमिट सिदा अखोइ मसिगी अखोइ मी यहरोमी हेबा तारे indigenous people लेरेबा अखोइ मणिपुर लेरेबा मी अखोइ सेसो मी पलपदि उनते अदु खराम सिना अखोइ लिंजेन मनारगा नसि से थबनी हेबा वफम से थैंक यू ngasi koi Delhi da authorization gi unagada wase koi leibak sigi modon ne aduna mayam sina tabi lingbiri sina hongo de ba haye de koi leibak se ine tamna ba koi gi liki wari sanga de haye ro haye मंगोन ओइरग लापदा मयाम के इसोर थोमी जबदा मसिने पांगन ओइदन लापरे तसेंगला हाइजगे Manipuri loan na India gi Nipan suba schedule da chankibagi chahi kuntraga manga mapung fabagi thoram amangasi Mahiroi Loop M Suna Imphal West District ki manung channa leiba school amada pangthokri Thoram aduda lamdam asigi saknairaba criticsu oiriba DM University ki professor oiramba Dr. Sarachandra Longjamba Naurem Birhari College ke Department of Manipuri ki head oibaga loinena MSU ki president oiramba Dr. Haubizam Chalamba amadi MSU ki president Lukram Malangbana Chingba mioi singna mithunglen oina sarukyaki thorom aduga mari leina Lukram Malangbana hai Manipur gi loan na India gi Nipan suba schedule da channa ba hotna bada MSU na achouba thaudang lauruga laki
Manipur asi masagi lon amasung mayek leijaba lamdam amani South East Asia da masigi mayek amasung lon leijaba laipak asi iyam yambanati aduba haujiki mirol na isagi lon amasung mayek asi kauksilakle English amadi Hindi ngangbana lairik haiba amasung chaukhatpani haina khanarakli Isagi lon amasung mayek asi malemgi atay mafamdagi lakpa miyoy singna chaukhatnanaba hotnarakadaba nati maram aduna aikoigi lon amasung mayek chaukhatnanaba hotnabada aikoi khudingmaki achoubu thodang lei haina mahakna fongdoki मालेमगी अखोई इंग्लिश अमदी अखोई इंडिया की हिंदी मसिंगांग लगदी लाइक हइबा यामना चाखटपा साबा मतौ अमा यामना तोइना हुजिकी सनाबियो सनारप इसी लाइबक थिबनी अखोई इसागी लोन अखोई इसागी मयक लैजब लोन लसे चाखनबो होनबदा अखोई खुदिमक थौदांग चंगी अखोइना चाखननबो होनदा तारग होनदबा तारगदी अतोपा मालेमगी फमसिंदगी लाकपा मियोसिंगा लाकलगा अखोई लोन अखोई मयक असे चाखनबो होनरोय मरम अदुना अखोई लोन अखोई मयक असे चाखनबो होनबदा अखोई खुदिमक थौदांग लौमिनबा अदुगा मालेमगी थाकता अखोई लोन अखोई मयक असिबु खनबो होनबदा अखोई खुदिमक थौदांग फमथुई हाबे की वखलोन नसीगी मणिपुरी लोन की नुमित 20 अगस्त से इंसुना पालन तौजरी Manipuri Sahitya Parishad Thoubal District Masa Wangjing na silaga ngasi Manipuri loan gi numit English ngani kunge taruk amadi district ki thakta mahiroi singi saireng changdam nabagi thauram ama kongjom da leiba Slopland Public School da pangtokre ngasi gi thauram adu Manipuri Sahitya Parishad Thoubal District Masa na chahi kunge manga surakpa lupa phudongba chahi ga mari lenana chahi ama chupna pangthokadaba Khorirol ga mari leinaba tongan ba thoram singi saruk ama oina pangthokpani thoram aduda Slopland Group of Institution ge Principal Dr. Nahakpam Bablin Manipuri Sahitya Parishad Thoubal District Masagi President Dr. Yumnam Mahendra Kumar Amadi District Child Welfare Committee Thoubal gi Chairman Langpok Lakpam Roman Kumar na sarukyaki thoram adugi manung channa Khorirol gi matangda nainaba Thauram ama pangthoktuna hena masak thokpa thauram ama oiki nainaba aduda Waikom Mani Girls College ki Associate Professor Sengoi Sanasam amasung CCEF Wangjing gi Principal Sanjeev Nongthongbam na akhang ahaising oina Khorirol gi maramda marik chumba wangangki Manipuri Sahitya Parishad Thoubal District Masa Wangjing gi Secretary Anjit Ningthaujana haikibada mahiroi singna imalon nungshibagi wakhalonda Khorirol da khut tharaknanaba saireng thiba changdamnabagi thauram asi pangthokpani Manipuri Sahitya Parishad Thoubal District Masa Wangjing gi lupa phudongba chahi gi manung chana pangthokadaba Khorirol ga mari leinaba tongan be thauram singi matangdasu mahakna sugaina fongdoki कोई नसी पंक्तों से इवो प्रोग्राम से कोई मणिपुर सहित परिषद थौबाल डिस्ट्रिक्ट मसा वांगजिंग ना सिल्वर जुबली के मैले ना पंक्तों चबा प्रोग्राम सिंग मनुंदा होम सब प्रोग्राम ने कोई आहार बदा प्रोग्राम से मणिपुर सहित परिषद थौबाल डिस्ट्रिक्ट के कोई ऑफिस तक पंक्तों करे अनि सब प्रोग्राम ना कोई एन जावे मेमोरियल स्कूल आई सामा काय था तो लई है ना पहुंचे मरमती होजिंगो की कोई लोन में मेक से मालेंगी ले बात है लोन लमते बेक सिंगी मरकता करीब मसा काली को जा सुसु पैक जब गुरुना लाखों लाखों समान से फाउंडर कम चेयरमैन स्टैंडर्ड Wakhalon manaba apunba wama kanglaipak na sinduna Manipuri loan na India gi Nipan suba schedule da chanbagi chahi kuntraga manga mapung fa bagi ningsing thoram pangtokre GP Women College ki auditorium da pangtokpa thoram aduda Pandam Pauche gi Chief Editor Sibadatta Luwang amadi wama gi President Moirangthem Naukhamba na chingba miyoi kaya na mithuglen sing oina sarukyaki Thauram aduga mari leinana Moirangthem Naukhamba na hai Manipuri loan na India gi Nipan suba schedule da chankibadagi mahiloi sang singda maitei mayek tamba haukrab matung ngasidi mahiroi kaya maitei mayekta master loibe yauna research scholar kaya puthokpa ngamle lamdam asigi yellow furup sing oiriba tangkhul kabui maring amadi kom gi mahiroi manga na
Maitai Mayekta research tawrakpa asimak thagatningaini. Makhoi mangabu pukning thaugatpa oina khudol piduna thauram asida ikai khumnaba utli. Manipuri loan gi wahanthok laihansi hairabadi research tawribasing pukning thaugatpa mathau tai lamdam amagi loan mapung fana chawkhatlaba matamdata chawkhatpagi lambida khong thangjinba ngamgadoribani haina mahakna phongdoki. Puning thagasaribase lakadaba mathanggi sahidasu asigulba hogi mahiroisingna lamdam asigi loan amadi mayapu sakon honabada hogi saruk yaba amasung hogi thawayon honabimdase hena sakon nabidamakta un thogan nabidamakta wamana sidagi hena khare hena mathanggi sahidi pakun honajari aduga lona lamdam asigi loan amadi mayak sakon nabu honabda aduga lona lamdam asigi loan gin minene pangthokpa matamda chimnagi thauram ama pangphe loan Sankhipin mini pangtokado madu wahanthok hena legidabagi maramdi lehensi harigadi loan asibu sakon honabada loan asigda thesis adi research toriba research scholars sing asida pun thokat pahase asini maru orise Paugi marak thatna atenba break ama lawminasi. Break matung da miyamo mukha na taram nokchari makhataba pau. NIA na michang mikhai naiba maongda Kuki jogi miyoi khaktada atamnana action laukhatli haina maral siraduna Kuki Women Organization for Human Rights Kohorna Hayeng Churachandpurda miyamgi oiba khongchat ama chatkani hairi. Hiramasigi matangda Kohorna thokpa cherol amana hai NIA na laukhalakpa tijin humjin bagi thabak asi Kuki jogi miyoi khaktada atamnana chatharakpa asi hakchinna laui. Aikoigi apambadi kanglu furup ki khetnaba thamdana manaba mityengda thabak tawduna achumba wahel fanghanbani maramaduna NIA na chatharakliba thawong asigi mayokta hayeng ayuk pung 12 digi miyamgi oiba khongchat ama chatkani Koite public ground digi hauraga tuibongda leiba wall of remembrance pauba chatkadoriba khongchat asida tongan ba section da leiriba furup asigi mipum khudingmak na saruk yabiyu haina cherol asina appeal tawrakli Haukiba tang taraga taret ki ahing nongyai ki kaukiba pung nifunipan gi shutdown manung da hospital da thabak tawba miyoi singna chatok chasin tawbada ayat apan piraki haibagi report pangle asigumba thawong asi matung da amuk hana tawbiganu haina Association of Healthcare Provider India AHPI Manipur chapter gi maikai dagi appeal tawrakli
हिरम असिगी matangda AHPI Manipur chapter gi president Dr. KH Ratan Kumar amasung secretary Dr. Asit Kumar Devnath na thadorak pacherol aman hai miyam na khongjang changsilaki bagi democratic right adu ekhoina ikai khumnei adubu ana layenga mari leinaba hiram singdadi ayet apan pibiganu patient healthcare worker ambulance amadi medical ga mari leinaba atai service singda ayet apan pibana ana layengda matam thinta handuna miyoi amagi punsi fauba mang yaribani maram aduna miyam na khongjang changsilakpa matamda patient attendant sing yauna masagi identity card paiba health care worker sing amadi medical service ki mathau taba pumnamak ayat apan pitana chatok chasen yahanbiu miyam na khongjang changsin bagi right sizinaba asiga iroinana miyoi amagi thawai kanbaga mari leinaba thabak thoram sing asi punna chatminnanaba honaminasi masina patient amada matam chana ana layeng Thabak chathaba ngamgadoribeni haina cherol asina makhatari Haukiba August 19 da Imphal West District ki Commando Kangbu amana kai sampat lemajam laikai digi khutlaiga konana fare haina Manipur Police na social media post thagalakiba miyoi ani asi PREPAK kamari amata laina di haina lona thingkraba lalolo PREPAK na sengdorakli Ngasi lona tingkraba lalolo People's Revolutionary Party of Kanglaipak PREPAK ki Department of Publicity and Propaganda gi Publicity Officer Mangal Kuman na khutyak piduna thadoraki ba sengdok warol asida Manipur Police na fare hairiba sagolban tingom laikai digi ningthaujam Devan Meitei chahi yankai ga manga allies lucky amadi sagolban moirang lairak Khaidem Gandhi Meitei chahi kuntra ga mapan miyoi ani asi PREPAK amasung masigi lanmi sanglop Red Army ga hiram amata da mari lenade Manipur Police ki mahausadagi hainaduna laklaba semjin sajinba chin thibagi hainabi adu nohongna na amuk mathi fonglak pani haina lona tingkraba lalolo PREPAK ki cherol asina sengdorakli Manipur University na numit nini gi oina international seminar ama fostering economic linkage between Northeast India and Southeast Asia through religious and cultural ties haiba hiramda ngasi university asigi court holda pangthokre Northeastern Council Silong na sponsor tawduna ngasi Haudokiba seminar gi ahoban nimita Manipur University Vice Chancellor Professor R.K. Hemakumar Singh Professor Kuldeep Chand Agnihotri na sarukya kiba thoram aduda hanagi Union Minister of State Dr. Ras Kumar Ranjan na thoram gi keynote address piki Manipur University ki Department of Economics College Development Council amadi Intellectual Forum of Northeast Manipur anina khutsamnaduna sinba seminar aduda scholar amadi expert singna lamdam asalairiba puwari ga sago nariba mafam dharmagi amadi nat ki oiba leinariba mari sing thamduna lalon itikta lam koiba singi tourism lamdam asigi khutsa lonsa gi pothok sing amadi economic kit khudong chaba sing karamna promote tawgani haibgi matangda khudam changdam utuna wangangki ngasigi khana nainaba asida North East India gi potential sing maru oiba culture amadi economic ki thong ama ek is policy gi makhada India amadi South East Asia gi lepak singa samnaba thamgadagi haibigi matangda puthoktuna khanaki Manipur gi singtha ningai oiba college singi manungda ama oiriba Imphal College linkat kibagi chahi Humbudra Mari Suba Kumon Thoram ngasi college asige Jubilee Hall da pangthokre thoram aduda Lok Sabha gi hanagi MP Dr. T Maina Imphal College ki hanagi Vice Principal O Binod Kumar amadi college asige Principal Dr. M Chandrana mitunglen sing oina sarukya ki College asibu lingkhat lamba laikhidraba oja laishram achaugi mitamda laishu katuna ikai khumnaba utki thoram aduda Dr. TH Mainan High Imphal College ki Humbudra Marirak Suba Kumon thoram asi pak chawna amadi harau tayamna pangthokadaba adu haujik Manipur gi oiriba fibam asina mamingtagi oina pangthokle adubu lakadoriba chahi singdadi mamang chahi kayada pangthokiba adugumna chawna pangthokpa ngamnanaba hotnagani haina mahakna fongdoki
ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯩꯈꯣꯏ ꯍꯩꯀꯠ ꯂꯩꯀꯠ ꯈꯛꯇꯪ ꯇꯧꯔ ꯇꯣꯛꯆꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯤ ꯃꯇꯝ ꯁꯥꯡꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯇꯧꯕꯤꯔꯝꯕ ꯑꯩꯈꯣꯏ ꯑꯣꯖꯥꯃꯩꯅ ꯉꯁꯤꯒꯤꯅ ꯆꯤꯐ ꯒꯦꯁ ꯑꯗꯨꯒ ꯇꯨꯡꯗ ꯂꯩꯕꯤꯔꯤꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯇꯤꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯃꯦꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕꯤꯔꯝꯕꯅꯤ ꯑꯗꯩ ꯑꯣꯖꯥ ꯔꯥꯖꯦꯟ ꯑꯗꯩ ꯑꯣꯖꯥ ꯏꯕꯣꯕꯨꯁꯔ ꯑꯗꯩ ꯑꯣꯖꯥ ꯕꯥꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯂꯩꯁꯨꯗꯤ ꯀꯠꯂꯁꯤ ꯍꯥꯏꯅ ꯂꯩꯁꯨ ꯀꯠꯂꯒ ꯊꯧꯔꯝꯁꯤ ꯍꯟꯗꯛꯀꯤꯗꯤ ꯇꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯀꯥꯟꯗ ꯆꯥꯎꯅ ꯇꯧꯔꯁꯦꯅ ꯌꯥꯅꯔꯦ ꯑꯗꯨꯅ ꯁꯨꯝ ꯂꯣꯏꯅꯅ ꯂꯥꯛꯄꯅꯤ ꯑꯩꯁꯨ 2002ꯗ ꯖꯅꯋꯥꯔꯤ ꯇꯥरीख 5ꯗ ꯁꯤꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯕꯅꯤ ꯚꯣꯂꯟꯇꯔꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯩꯗꯤ ꯊꯕꯛꯁꯤ ꯄꯦꯟꯁꯟ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯌꯥꯝ ꯄꯨꯟꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯔꯤꯇꯥꯌꯔ ꯇꯧꯗ꯭ꯔꯤꯅ ꯐꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯂꯥꯛꯇꯧꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯊꯕꯛꯁꯦ ꯌꯥꯝ ꯊꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯇꯅ ꯃꯌꯥꯝ ꯍꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯅꯃꯛ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯊꯤꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯆꯧꯕ ꯏꯁꯨ ꯑꯁꯦ ꯌꯥꯝ ꯊꯨꯅ ꯁꯣꯜꯕ ꯇꯧꯗꯅ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯆꯥꯎꯈꯠꯄ ꯈꯣꯡꯊꯥꯡ ꯑꯃ ꯆꯪꯍꯟꯕꯗꯣ ꯑꯩꯈꯣই ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯤꯟꯅꯁꯤ Voluntary Health Association of India ki makada People Resource Development Association PRDA Bisnupurna Khungang Tarukta Community Health Strengthening and Awareness Initiative haiba wakalonda chahi ama chathagadaba Health Wellness and Equity HWE ngasidagi Bisnupurda leiba PRDA Conference Hall da haudokre Thauram aduda Bisnupur District ki CMO Dr. L. Raichandra, District Family Welfare Officer Dr. Nelson amadi PRDA ki Secretary L. Suranjoy na chingba miyoi kayasu sarukya ki. Thauram aduga mari lenana PRDA ki Secretary L. Suranjoy na fongdokhibada Health, Wellness and Equity ki makada Bisnupur District ki Khangalaba Khungang Taruk ki miyamda Haksel gi mari leinaba wafam sing mamutta na khangangani. Program asida communicable amadi non-communicable disease ki matangda lengak na kari karamba kanaba sing piri amadi matau karamna kanaba lawgadagi haibadu sandok na takani. Pangthokadawriba thaurang asi communicable amadi non-communicable disease sing laksan bangam nanabagi pandam dani haina mahakna fongdoki. Non-communicable disease हाइबदी हुजी मतमनि मतुंगिना हुजी अखोइना हेंकलाइबा अनाबसिंग करम अनाबनो हारगा अखोइना बीपी ओइबा अनाबा मयाम हेंकलक्पा अदिगी कैंसर की अनाबा मयाम हेंकलक्पा अदिगी असुमाइना नॉन कम्युनिकेबल की ओइबा डिजीज मयाम हेंकलाइबसे मसी अखोइना मसीसु मियाम द ज्ञान ताहलगा मसीगी मतंगसु गवर्नमेंट की मखादा करी फैसिलिटी लेगे कानबन करीनो अमसु प्रजासिन कमाई फंग यादगी हाइबी मतंग अखोइना सही अमा चुमना कुन तरुक्ता खंकलबा नहाजिंसिग लोइनरगा ट्रेन तोगा जुटोंगी ओइना मसिगी अवेयरनेस फंगलगा कम्युनिकेबल अमसु नॉन कम्युनिकेबल डिजीज से फजना मैनेज तौबा ngamba कंट्रोल तौरबा दुगुंबा खुंगंग अमा डिस्ट्रिक्ट अमा ओइबदा मतेंग गवर्नमेंट के हुजि लेबा प्रोसेस सिस्टम सि मतेंग पांजन लोइना अखोइना तौ पांजन बगी थबक तो तौनो कि नम हाइबा प्रोग्राम से मसि लॉन्च तौजन Haujik amuk state asida ngasigi oikiba ayinga sagi pau pijari ICAR Regional Center Lamphel Patagi fangba report ki matung ina ngasi state asida khwaidigi sabagi chang Celsius degree kontraga nithoi oiki aduga khwaidigi ingbagi chang na Celsius degree kunga marini nungsita yawbai sing manil gi chang na ayukta chada marifudara aduga nungtilda na chada humfuga humdoi oiki nong chubagi chang na millimeter sino 10 anini hairi Aroibada maru oiba pausing amukka na pijari. No NRC, no census ki matang judge JFD na changsili ba kongjang gi saruk ama oina ngasi dagi state amasung center lainga ki makada lay ba loisang sing solon ba ki kongjang changsin ba haukre. No NRC, no census haiduna mahiroi singna kongjang changsin kre handak famgadoriba assembly gi mifamda NRC gi matang da khanaragani haina chief minister na fongdokre. State asida NRC pangthokna nabagi matang da center gi luchingba singda taksil luna naba 14 CSO kanglai paki
Miyoi tarana saba miyut kangbu amang ngasi Delhi gidamak Imphal thadokre. Amasung Manipuri loan na India gi Nipan suba schedule da chan ki bagi chai kuntraga manga mapung fa bagi thoram amang ngasi mafam kayada paksana pangthok nakre. Matang asida bulletin asilo shinjare Manipur miyam gi punsida kwaidi kena maru oiba state asigi leipak asigi mali malim gi ipau singi damak SKTV news pu medyang tadra leibiu kurum jari.